Good morning. Mayam punamukpo ahanbamakta taramna okchari. Times of Manipur na khudol tamjaba Coffee with Tom hairiba thoramasibum jeng tabiriba singbu ahanbamakta taramna okchari. Ngasigi anauba episode anauba guest ama puduna lakchari. Ngasigi guest asi mayamna thoidok hendokna khangna biraba adugumlaba guest ama khakne Manipuri film taibangda mahakasi phattabi sabada phattabi na hairaga khangnaraba adugumlaba yamna prominent oiba actor makhakni koina pudun laksari ba si mayamna Icheton hairaga hena khangbiriba nongthombam ongbi khuraijam Linthoi debi madam bu ahan muktada khoi Tom TV ki maikai degi taram okcheri ya ki maikai degi su Tom TV bu haningai lektana thagatsaba phongthoksari aduga Tom TV bu yangbiriba ekogi mafam Manipur gi mafam kaya amadi Manipur gi tonganba mafam kaya da leikraba miyam busu ikok nona kurumjari ahan ba question ma'am da lakchaning isi Tom TV hariba satellite channel si Manipur gi oina di ihan han ba satellite channel ne aduga aikoina 42 countries hen bada aikoi gi channel asi sandoktuna Manipur gi mapanda leikraba miyos kaya dasu aikoina yenghanba phangi pitribi pumbada aikoina yenghanba phanglaba adugumlaba Manipur gi ihan han ba satellite channel hariba channel asina Manipur gi ihan ba satellite channel oin lakpada Manipuri amoina adumni thamoida kari phawbi ge haidu thaibiu yamna ahaki pukningda yamna ekogi chakthokchaningai ni haibasi hanba oina thamjage ekogi matam sangna haibadi ayaki punsi asina angang oidingai degi ngasi phawbo hinglakpada asigumlaba Tom TV na chantokchariba sentilai channel ekogi atopa lamda ekogi yengba phanglaba channel asibu ihan hanbasi Manipurda hairagadi Tom TV na oibase ayaki wakhalda yam nungaiba yam harauba aduga Tom TV busu long life Tom TV haina haijage thank you koi Tom TV bunung sibiba asimba wakhalon kya phongdo piba gi dong tahani ngali tan thagachari ahan basidi iche se koi mayamna di Manipuri film jing biriba Manipuri film bunung sibiriba singnadi kanano haibase loina mak khangnaraga leirabne adubu mayam punamak loina muka khangna bagi dong ta iche gi self introduction ima pabung adagi yum karilamdagi obirabno haibase mayam dong thambi aisi ahan bada ima ipana pokpira phasi ekoi khurai kongpal singambam lekai hairiba mafam masida aigi ima pabungna ayakpo ima pabunggi ihan hanba masa ningol loina phangjabani ima pabunggi mingna aigi pabungina khuraijam naba kaujai aduga ai pokpi ima gi mingna khuraijam ongbi me ma kawi aigi isilinau si mangani nupi ahum nupani aduga isilinau singi khwaigi ihan hanbasi ayakni aduga aina yum panjariba mafam asina hojik khoigi nongmaibung ayang pali khoigi porompat masajid ki hek opposite ta leiba sida ai yum panjarakpani haiba khoigi film gi line sida changbirak pase khoigi family gi support yaudragadi yabana te hajariba haiba sida khoigi yum da leiringai matamdagi amadi yum palalo matungda khoigi family singsigi support se kamain libi sigi matang sidadi akoigi art haibasi aina haibadi pisak pingai dagi yamna akoigi angang moringai matam haijeba tare ko akoigi school da koina ihan hanba matamda akoina haudorak pani ba haibe chitramala si akoi ihan hana koi chitramala haina khangnai haujikan na koi dance competition gumba dance gum mayam angang sing tawnare matam sida akoi school da teachers day gumba da akoi gi freshers meet gumba sumba tongan ba koi gi club ki program sing da koi ai jagoi sabasi asuki matik yamna sagoi sajare adugi matungda aikoina isai semuk matam khra ai isai tawjarame aduda isai sida aina kya sum chana ba wasa gadrana khaljaraga akoi gi jagoi gumba sida yam thawai yaun ai honajaraga jagoi si yam sajare adugi matungda gi film gi taibang sida aina kana gumba koi gi film gi artist sing mayam si akoina TV da uba ko TV da film gi artist mayam si uba sidagi moina film kummaga TV daga thokpa phangba se ai su amtang ai gi punsida thokpa phangagadi yam nungai jagani haidana ai gi wakhalda yamna asa sauna lejaba matamda da akoina ai class 9 10 ga tam ko matamda di akoi Manipuri cinema si khara dum yengba phangjare ahanbada di akoi film si Hindi ngakta oina matamda da akoina angang oiring dadi yengba mai phangjar ame akoi babana ga lamfen sangar tokista ga puraga ko akoi da mani yengjar ame do Hindi gi artist sing
mayam urubo matung akoi gi Manipur gi artist singi film su akoi atum yam toina matam du da di akoi gi Manipur film si yengba phangam deba aduga ayana hanba aina Manipur film si thawai yauna haibadi akoi gi ranai oina akoi angang sing hujikan di pimsa na pamsa sing si film yengba si cinema honda makoi anihum hongnaraga dum satpagi akoi gi khudong cha basi phange haijari ba adum makoi khara dum lekai gi mane mache jing tawra horoga satlas dum phange ba matam du da di akoi yamna imai pa na akoi ma pan thon de film yengninga ga su imai pa gi makha da satlaga akoi film yeng ba satlame matam du da aina ihalan ba thawai yam ta na yengjakhi ba film si Manipuri film da ai han ba oina te hon da tholaga yeng ba se amam ba su angan bani haisina yamna kuidriba film budi oidi oi ko je simana kumbira me matam da adugi film sina aigi Manipur film honda satlaga hanba yengba film oi ki aduda je simana tawribe exida aina yamna pamjakiba khar lei adudagi aisi film je amtang aisu nomadi ai film kumba haiba si phangbo jage haiba sai khanjakibani haiba si akoi film si yengaga adagi mayamna tawriba mayam si ura matungda jagoi dabudi hanadagi interest lawire ko haiba film se yawning bagi ithil se polokpa matamda akoi ojaguru sing tanadana akoi gi class yawbira puna chingbadi laikhibra ai yam kanna ai angang akoi gi ojaguru tanarakpadi ai kashu thoidokpa lejadre aduga Manipur gi oinadi akoi ai si bal babalana akoi khumal lampakta ama leirame angang singi oiba akoi gi music jagoi isai aduga film gi line da kya yawram der bal baban sida aduda sangjaraga aisi tongan tongan ba item mayam ma yawzare matung sida film gi line si kai haitare yum pala matung da film gi line si di hawzara khibane ba ahan bada ai bright film na sinkhiba khoi don 2000 sida khoi film gi damakta khoi film gi artist sing sidagi bright film gi sida yawraga di khoi film kumba phangani haibagi khudong chaba ma khoi bright film Manipur na sindiba don 2000 sida ai saruk ya zakhi matam du da ai kashu thoido ko budi takhibadi lejade adu oraga su khoi yamna aduda film gi line da changning bagi promote ama khoi gi aigi isada ithilama pibase adugi duna ihan hana oiki haitare yam nungai je khoi gi Manipur lenga ki khoi social welfare department gi makha da leiriba bal bhavan khoi angang singbu recreation to biriba ko haiba fam asidagi makhong sombira ba matung da khoi bright film da laktana mathang mathang se sumaina film gi lambi sida khongda bire ko hauji phawda isana kumbi gi ba film se kya mukti subi Sorakna aina ihan han ba kumjaba si film si akoi gi Durdasan gi teleplay da ai ihan han haujare film oina khongdarak padadi teleplay si akoi gi laikhidraba oja akoi gi haitare ko ai gi ingonda budi mana iteima kawi adu bu hujikti laioi khre ba akoi gi loya haindana akoi gi cameraman su oiba direction su tawa mahakna telefilm ai gi Durdasan gi ne haidana mari manga ma hana ihan han nambi matamdu da akoi gi huji film forum gi chairman oibiriba akoi gi oja mangonja ma kazu family ma sabagi character ma namina punna namina jagre matamdu da adugi matung da haitare ko adugi matung tarakpada ai akoi gi mathang quite fast amuk film hatare telefilm nataba akoi gi sumnagi film mayamna hujuk yengnariba satnariba film sigi oinadi akoi gi laikhidraba oja sanau se mahakna yan hana aibu film da yani haidana akoi tamo haibdi aigi nupasiga pau phawna biraga ai mahake film best friend hairiba sigi film sida aina ihan hana ai Kamalagi office ki staff ama oina ai film sida ihan hana yawa hujarkhibani ada hujik fawgi oiragadi ai mathang kumakpada film si chawrakna 35 daimukti total loina film telefilm tharagadi adumukti sujar haiba khoigi teleplay adagi film da lakpagi journey sida khoigi ahanba film adagi teleplay lehiba angan ba sarukta lehiba khoigi film singse sidagi dialogue ningsing bi yaw bi ragadi matek amtang tawi angan ba film ki da haragadi akhoi maisa film akhoi maisa film si akhoi huji tamo paflo pauzen haina sukhangna biriba mahakna maisa film ai best friend gi din sangjadre ba ko maisa film sida ai sigi kharadi kui khre adugi mathangda kaikurba Seramuti adu ai ahan bagi kuiraba film maisa dagi oina dum mate ma tawjarake
Ibema nang se le shabini ni lai kai gi sat la bigi wang ma da nang na si lambi sti hing ba yaro yi lao hai ni angang lo thu si lao nang se le shabini ni ibema idom za na hai ni se nang bo muk ta wa kal taw kai do ro ke angang do yam tu na mi me yam se kang na tri ngai da lo thu si lao hai ba ni ba lao hospital da sa na ba taw si lao smaina hogi abenau sina mahaki nusina ba nupa si mapanda zat khringai matam sida mahsi miro lakpa adugi matam sida aina angang si hoi mi khangalak tringai sida hogi lona lokthu sina hoi abenau sida thembagi yam phasana khoi acting dialogue bibi ko aduga hazik Manipuri film da khoi ken madam si ming hek palak pa matam da khoi phattabi sabi na hek palese mase ayamana phattabi saba se isa da chuna bagira na traga director na pam bagira masigi nungyo ba wakhalon se kari ba biro phattaba saba si hoi ai ji sum mayam na di ai phattaba saba character sida noma film kapha mafam ma da ko serti mafam ma khakta khoi gi manumisi film su yamna phangna banu min oidana aise tangai phadadana chattaba yadadana aina mafam ma khak chasarui aduda film sida ngasai gi matamdu da ningo jakobo wan dane ba wan si kapalo khra matung ningo jakobo wan da aina phatabi sakhi bu yam kanna ado wan si kapalo re matung da ningo jakobo du ka pa chatpa matam sida tangai phadadana aina yumgi isa sing haitare isa singa aiga tawraga chatpa sing sida chatpa kan sida film mafam sida ekhoi gi khara naha oiba mana isi amtang somda amta changbiro on haire engonda adada kari haige na aina changjeru matam sida isi nang se asengba taibangda nabuk phabra phatabra haina monda question hangi eba engonda adudi aigidi isagidi aini isana di adum ai puk phai na haijeba tabani adubu nakhoi mayam na di ai bu puk phai na ubibra natraga puk pharamoi na khanbibra na aina adumaina hangeba hangba kan sida isena phattabi sabadu aikhoi man khidana film ne khangdaba makhai aikhoi ise bu khatningba phawe na makhoi na haire eba aduda aina kaimta sawba leiteba o aina tawjariba film gi line sida aina khachitang were basu aina phattabi saba sida manbiraga moina sumaina haire ini ko hai adu kuna haibasi ai wakhalda khanjaiye adu man hai ise nang film oirambagi aina ngasi ise bu sumaina wari sanharini tasing ise nang taibangda phalamdaba aina si tanjada thengnaramodi ise nang khudaktai aina hat kani haire ko aduda aina kaimta sauning basu lekhide amasu tawkhide aina tawjariba a changjanjariba film gi line sida ai khajiktang were basu ai gi fida masa ma phangabra haiba wakhal sida ai pungning da noaga ko maithongda chu noi aduga mioi adubusu aina yam thank you haiba wahai si oina thammaga mabu nokmina ki hai tare mioi amana changsellaga aikhoida changsellaga hatningba phawi na hai pusida harau ningai oibasi phattabi sabada phattabi du manmandana khoi hatningba phawi na hai pusi khoi actor amoina di phattabi sabi amoina di success oirena lobom thokpani hai basida wari su yam nungai ri adu matang sida khoi break macha amtang lojage yam thuna hanjarake singers dancers rappers actors comedians any talent the stage is waiting for you to showcase your hidden talent all over India through mega talent show on Lamjingba Times of Manipur private satellite television channel which is available at Tata Sky. Prizes: winner rupees 1 lakh, first runners up rupees 80,000, second runners up rupees 50,000, 7 consolation prizes. Audition on 30th, 31st March, 1st and 2nd April 2019. Last date of enrollment 15 March 2019. Forms available at Tom Office, Uripok and a college near you. Call 940-299-1938. Manipur ihan hangoin handukzaba Green Can Industries masida commercial kitchen equipments amadi bakery item makhal suna phangiragani. We're very, very thankful for Green Can Industries and what they have done for us so far. So together, we think Green Can Industries is the best. We believe in the service of Green Can Industries. Green Can Industries is the best. And Green Can Industries is the best. Green Can Industries gi after sales services si amna pending hour
entrepreneurs green industries that depend over yani habse ko thajibdi. We trust only green cane industry. Green cane industry is the best. We love the quality of green cane industry. Green cane industry is the best. Green cane industries is the best. Adum samutang lenshin biratuna akupa marol dimakta tanabiu. Aikoigi address Green Cane Industries Mahangum Lekai SBI ATM building. Green Cane Industries for better baking. The Great Wedding Sale by Mobile Furniture. Break ki matungda mayam puno putaram na okchari koi wari makha cha thajar poina hajik koi mamang da sana jaki ba wari sing da koi phat tabi sabagi mayam na man bagi haning nge haiba fawba yawkhre adagi muk koi gi tongan ba saklu na ma lawra kan da koi comedy da lakpase comedy da koi mayam ma uzare ba hai ba comedy si da lakpase na kamai to ga lakhiba ahan badadi film da gi di mu film gi marak thalaga comedy si aigi husband na mahangna yamna pamna mana koi kanagumba gi suggestion khara su yauraga adagi masagi comedy wari kaya puthokcharaga nambane adada aichu artist ama oina dum saruk yaraga koi gi noknaba masakte haibe tare noknaba haibe ithanda tawraga di nokning badi khara di dum watlani adoga kanagumba koi gi matamda koi comedy artist singa punna tawminaba matamda miyam gi na hak nopi ba haibe tare ko adugumba nokfode series manga taruk amasu dum leiji akhre hai ribu singdu dagi isana ningsing biba aduga mayam da hosi khudol tambda nungai ge da bang tang khangat laga mayam da dang khudol tambi akhoi gi manem poksina akhoi gi imana maung pi siam dum luna tokjaba haibe tare mamong pi se luna tokjaba matam da aina inem pokta pakhon sibagi matang neba adada dialogue ti aina nine me mana tawgodabane yambadi ada matek tu aina dum ningsingjabada aina khara dum tawjarage animaki khonjela dum saraga fe dum tawrage natragadi nokpada khajik dum walani ba imao kari hagini bema ima aigine phone je paisa mo yaudre ba ado paisa ke tale bir hap na bale biru laoba nati paisa yaudre hai ba ado ibungoda ai phone am ta tawge ba phoi ine poksina haire ado ai lupa mo yaudre ba ima aduna phone to bo yara roi ba ngai khone he nangna phone paisa mo yaudre lupa mo yaudre hai ba natro imagi chandi japi humari lai adu hapsalaga tawge de tawrasi de bema hairi ine poksina adaidena ima as adugi chat paisa duna yaroi ba dukan dagi recharge card to ina laigada bane ba adu lam ta laibiru ro khoi ine poksina recharge card se laiba chakre chakra matam sida aina lupa 10 pi ba card ama lehele mongoda ada phone sida aina sai recharge se number matam du sidi kapana te ko recharge se akhokpi oina khotlaga recharge se hanu matam sida aigi phone si skin ta se paide dialogue kaino sida film gi nami ba kaino sida sin sida phone masa se paiba adaida ine poksina dukan da salu matam sida magi mina paigi ba phone di apakpa ngakte skin tas ngata paiba ado aigi ne yumda phone masang khotang paiba ada phone se ena recharge se number se miele as chuptali exam di he kari nu khangde mina ga hatokraga yadraba oi chatlen sibo ine pona khumbe o chango ye mi gi di phone do chum pai se chum be pai nangi phone sujing pakpa da chum chawbori sas to hapsaladi kamai chamdoi ba sine ba ine poksina ado si matang se sumaina tawe yam fazana thambiri khoi viewers sing da so yamna nungayam gani habagi asa to sei aduga hojiki comedy sida gi amuna thaijaraga masagi film lom sida lakcha matamda khoi mayamna cheton haiba khoi title se madam da pb grija kamaina sigi title se karom da gi lak Icheton hairiba dialogue asi kaino ne ningon chakauba hairiba film asida
aigi ise hansina ise dana manjuri na sabi aduga ise yai masina ise gaitri na sai aduga aina aigi ipa khoigi ahum siki ipa nupa sina khoigi gokul na saba ipa nupa sigi mase aiga hek thangnaba mase ahum gi ton ton bi wei ba ise adana film sida di aigi mingsi tampha na kawe tampha kaw basida khoigi ayamba Icheton si khoigi gokul na kaw bi bani ma ki kaino ma hek wala gasu Icheton na ko adagi artina na khoigi ma oiraga la agasu Icheton sumai taroga gokul ga artina ga na film sida hero heroine oina kumbi ado kumbi ra ba kan sida makhoi ani sina Icheton haibo haisi loina kaubi khibadagi mayamna aise Icheton lana hujiksu lambi da thengna ba matamda aduga bazar da kaithen da sangaga posai leiba matamda su Icheton na loimak mayam puna mangnai bu Icheton loina kaubi rai gi mingse Linthoi hai ba se amna kaubi dre Icheton la haina ado mayamna Icheton na kaubi ra process so mi thamoi da kai phaubi hai ba sida nungai ba phaubi bra na tragana kohning da ba phaubi bra kai phaubi ai thamoi da yam nungai je ai khoina da ONLE si mana film ahan ba khungsat kumba matamda mahaki maming se aikoina tatomba hairaga adum mayamna khangbi gi dana adugumna adagi mama mi masu palaibi hairaga mayamna sum khangbi ba ko adagi nemo iche mombi da su khoigi ai jong mo su hai iche thoi da su khoigi mombi hairaga sumaina adum title ma thon bi se ada ai gi su mayamna nusibi raga Icheton haiba mingthol ma phangja ba se ai gi su makhoi artist senior artist singi makhata jaba oina tung injarapada aigi Icheton haiba mingthol asi phangjabada aigi thamoida yamna nungaijaba ma phaujai haije tare Icheton hairiba title asi pibirakpa matamda miyamna nungsibibagi pibirakpa khudol ne na lobi na takibane yam nungaijai aduga film gi keno sida ngasai gi acting sida leibiraba matungda koi film produce tawbagi lamsa sida mu changsin birei se kari karamba wakhalon dagi changsin birei aigi wakhalon da akoi gi film si kai hai batare aina mi gi da yaururaga su ko ai hakna hek tawjaning character hai batare aduma hek aina ningba thungda bagumba aduga aina hek pamjabada khoi gi Manipur sida Manipur film si asuki matik chakhol haningba afaba film kaya marang kaina leiraga di Manipur si mapalam kaya da koigi thoido hindoina mithoi mihenba film gi art and culture gi maram sida koigi sangdamna ba ngamgani gaina khanjaba wakhalon kaya lakpadagi ko ai film produce tawjaba si ai wakhalon da phaujakhibani ado film producer amoina filmmaker amoina amadi film koigi artist amoina akoigi Manipur da hoji ki oina di formal loina film making tamnaba adagi acting tamnaba gi formal loiba koi educational institute laiti haizariba loina na koi Manipuri film gi oiba koi film policy se hoji ki oina di laitri hairiba sida somgi mot kai lebi aigi mota di sigi matang sida akoigi huji panbiriba aduga mamangda panbi kharba sarkar na su masigi matangda akoi kaisu thabak amata paikhat piramdre aduna hauji panbiriba sarkar na leibaki atopa tongan ba irang mayam ama budi leiri adugi marakta aina film gi line ji da su khajiktang changjan biraga akoi gi Manipur da film da thawai yaujaba film bu pamjaba mayam punam maki yeng biraga film city ema athuba matamda aikoigi Manipur gi film market asida khudol tambiu haidana ai Manipur sarkar gi maikaida ai film city si sabada khong kitang yangjanna thawai hapira u haiba khoigi wakhalol ase ai makhoigi nakong yongnaba ai thamjaningi yam nungaije film city si akhoi yam thuna su sabira po isno aduga Manipur da leiriba film da ngaujaba film pamjaba singi sigumlaba akhoi mangfauna dana leiriba manglana se athuba matamda mangfauna bo oresino haibasi Tom TV gi maikai digi thamjage aduga makhata rapa question da lakchani se madam akhoi limelight ta leiba akhoi miyamna masak khangba mi ama oiraga leiba sida akhoi social media da na chingba sida akhoi criticism yamam lakpiram gani akhoi nungsibi dana positive feedback bu lakpo oiro adagi semdok khaning bagi nungsibagi negative feedback lakpo oiro nungsida bagi negative feedback lakpo oiro makhal makha kya gi feedback mayamam lakpiram gani hajariba haiba sida madam gi oina personally haiba feedback singse lakpa matamda kamaina handle tobi
ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯑꯩꯗꯤ ꯃꯤ ꯑꯃꯅ ꯐꯠꯇꯕ ꯍꯥꯏꯔꯒꯁꯨ ꯑꯗꯨꯒ ꯑꯩꯒꯤ ꯊꯃꯣꯏꯗ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯅꯥꯡꯕ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯋꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯋꯥꯈꯜ ꯋꯥꯕ ꯑꯩ ꯀꯩꯁꯨ ꯂꯩꯖꯗꯦ ꯑꯗꯨꯒ ꯃꯤ ꯑꯃꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯀꯥ ꯍꯦꯟꯅ ꯊꯥꯒꯠꯄꯤꯔꯛꯑꯒꯁꯨ ꯃꯗꯨꯗ ꯌꯥꯝ ꯀꯟꯅ ꯃꯥꯅ ꯅꯨꯡꯁꯤꯕꯤꯔꯤꯁꯤ ꯑꯩ ꯍꯥꯏꯅ ꯌꯥꯝꯅ ꯍꯛꯆꯟꯅ ꯅꯨꯡꯁꯤꯕꯤꯕꯗꯨꯗ ꯑꯩ ꯂꯨꯞꯁꯜꯂꯨꯕꯁꯨ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯃꯦꯗꯤꯌꯝꯗ ꯍꯥꯏꯇꯥꯔꯦ ꯆꯥꯡꯆꯠ ꯑꯃꯗ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯃꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯩꯈꯣꯏꯒꯤ ꯋꯥꯠꯄ ꯀꯜꯂꯛꯄ ꯃꯤꯍꯧꯕ ꯃꯌꯥꯝ ꯃꯔꯛꯁꯤꯗꯒꯤ ꯑꯩꯅ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯃꯔꯛ ꯑꯃꯗ ꯑꯗꯨꯝ ꯂꯩꯖꯔꯒ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯗ ꯑꯩꯅ ꯐꯠꯇꯕ ꯍꯥꯏꯔꯒꯁꯨ ꯑꯐꯕ ꯋꯥꯈꯜꯂꯣꯟꯗ ꯈꯟꯗꯣꯛꯄ ꯑꯗꯨꯒ ꯃꯤꯅ ꯐꯠꯇꯅ ꯍꯨꯜꯂꯒ ꯉꯥꯡꯉꯛꯑꯒꯁꯨ ꯑꯩꯅ ꯑꯐꯕ ꯑꯣꯏꯅ ꯑꯗꯨꯝ ꯇꯥꯊꯣꯛꯄ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯄꯨꯟꯁꯤꯁꯦ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯕꯁꯦ ꯁꯤ ꯑꯣꯏꯅ ꯑꯩꯅ ꯄꯥꯝꯖꯩ ꯅꯨꯡꯁꯤꯅꯕꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕꯅꯤ ꯍꯥꯏꯕ ꯌꯥꯝ ꯐꯖꯕ ꯋꯥꯈꯜꯂꯣꯟꯅꯤ ꯊꯝꯕꯤꯔꯤꯁꯦ ꯑꯗꯣ ꯃꯦꯗꯥꯝꯅ ꯉꯁꯤꯐꯥꯎꯗ ꯆꯪꯁꯤꯟꯕꯤꯔꯛꯏꯕ ꯑꯩꯈꯣꯏ ꯖꯒꯣꯏꯒꯤ ꯃꯃꯥꯡꯉꯩꯗꯒꯤ ꯖꯒꯣꯏ ꯆꯪꯁꯤꯟꯕꯤꯔꯛꯑꯦ ꯑꯗꯒꯤ ꯐꯤल्म ꯆꯪꯁꯤꯟꯕꯤꯔꯛꯑꯦ ꯐꯤल्म ꯄ꯭ꯔꯗꯛꯁꯟ ꯇꯧꯕꯤꯔꯛꯑꯦ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯖꯔꯅꯤꯁꯤꯗ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯐꯪꯖꯔꯦ ꯍꯥꯏꯖꯔꯤꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯎꯠꯂꯨꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯒꯤ ꯃꯤꯌꯥꯝꯗ ꯑꯣꯗꯤꯌꯟꯁꯇ ꯎꯍꯟꯈꯤꯕ ꯁꯤꯒꯨꯝꯕꯁꯤꯡꯗꯤ ꯂꯩꯕꯤꯔꯕ꯭ꯔꯥ ꯍꯣꯏ ꯂꯩꯖꯈ꯭ꯔꯦ ꯑꯩ ꯕꯥꯜ ꯕꯥꯕꯜꯒꯤ ꯁꯥꯏꯠꯇ 1994ꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗꯥꯏꯂꯣꯛ ꯑꯦꯛꯇꯤꯡ ꯑꯗꯨꯒ ꯏꯁꯩ ꯗꯥꯟꯁ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯂꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏ ꯁꯨꯝꯅꯇꯪꯒꯤ ꯃꯤꯑꯣꯏ 6 ꯈꯛꯇꯪ ꯁꯦꯂꯦꯛ ꯇꯧꯋꯦ ꯃꯤ 94ꯒꯤ ꯃꯅꯨꯡꯗ ꯑꯗꯨꯒ ꯁꯦꯂꯦꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯗꯦꯜꯂꯤꯒꯤ ꯕꯥꯜ ꯕꯥꯕꯜꯗ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯄꯤ.ꯚꯤ. ꯅꯔꯁꯤꯡꯍ ꯔꯥꯎꯅ ꯑꯣꯏꯔꯝꯃꯦ ꯃꯇꯝꯗꯨꯗ ꯑꯗꯨꯒ ꯃꯍꯥꯛꯀ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯄꯥꯡꯊꯣꯛꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯆꯤꯜꯗ꯭ꯔꯦꯟ ꯗꯦꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯑꯩ ꯖꯒꯣꯏ ꯏꯁꯩ ꯑꯗꯨꯒ ꯏꯁꯥ ꯏꯊꯟꯇꯒꯤ ꯇꯦꯂꯦꯟ ꯄꯔꯐꯣꯔꯃꯦꯟꯁ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯕꯤ ꯖꯒꯣꯏ ꯁꯥꯔꯛꯏ ꯑꯗꯨꯒ ꯈꯝꯕ ꯊꯣꯏꯕꯤ ꯖꯒꯣꯏ ꯑꯗꯨꯒ ꯏꯊꯟꯗꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗ ꯏꯁꯩꯁꯨ ꯏꯁꯥꯅ ꯁꯛꯆꯒꯗꯕ ꯑꯗꯨꯒ ꯑꯃꯨꯛ ꯃꯔꯛꯇ ꯗꯥꯏꯂꯣꯒꯁꯨ ꯑꯗꯨꯝ ꯌꯥꯎꯒꯗꯕ ꯑꯗꯨꯒ ꯖꯒꯣꯏꯁꯨ ꯑꯗꯨꯝ ꯁꯥꯒꯗꯕ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯃ ꯃꯃꯥꯡꯗ ꯂꯦꯞꯄꯒ ꯍꯥꯏꯔꯤꯕ ꯇꯦꯂꯦꯟꯁꯤꯗ ꯑꯩꯅ ꯃꯌꯥꯝꯗꯒꯤ ꯍꯥꯏꯇꯥꯔꯦ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯑꯩꯅ ꯒꯨꯟ ꯑꯃ ꯐꯪꯖꯈꯤ ꯃꯣꯏꯅ ꯌꯥꯝꯅ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯐꯥꯔꯁ ꯁꯦꯀꯦꯟ ꯊꯥꯔꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯅꯥꯏꯗꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤꯗꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯥꯔꯇꯤꯁ ꯑꯃꯅꯦꯅ ꯃꯌꯥꯝꯅ ꯑꯩꯕꯨ ꯌꯥꯝꯅ ꯊꯥꯒꯠꯄꯤꯈꯤ ꯍꯥꯏꯇꯥꯔꯦ ꯃꯇꯝꯗꯨꯗ ꯑꯗꯣ ꯕꯥꯜ ꯚꯕꯟꯒꯤ ꯁꯥꯏꯠꯇꯒꯤ ꯆꯠꯂꯤꯁꯦ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠꯀꯤ ꯑꯣꯏꯅꯗꯤ ꯕꯥꯜ ꯚꯕꯟꯁꯤꯗꯒꯤ ꯊꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯗ ꯄꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯑꯩꯈꯣꯏꯒꯤ ꯑꯦꯋꯥꯔꯗ ꯃꯅꯥ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯁꯤ ꯕꯥꯜ ꯁ꯭ꯔꯤ ꯑꯦꯋꯥꯔꯗ ꯍꯥꯏꯔꯤꯕꯁꯤꯅꯤ ꯍꯥꯏꯔꯤꯕ ꯕꯥꯜ ꯁ꯭ꯔꯤ ꯑꯦꯋꯥꯔꯗꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯕꯥꯜ ꯚꯕꯟꯒꯤ ꯁꯥꯏꯠꯇꯒꯤ ꯊꯥꯏ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯗꯗꯤ ꯆꯠꯄꯤꯔꯛꯇꯕ꯭ꯔꯥ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯑꯩꯁꯤ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁ 10 ꯊꯥꯕ ꯀꯣ ꯀ꯭ꯂꯥꯁ 9 10 ꯇꯝꯃꯛꯄꯒꯤ ꯑꯩꯅ ꯆꯠꯆꯔꯨꯕꯁꯤ ꯑꯩ ꯀ꯭ꯂꯥꯁ 8ꯇ ꯆꯠꯄꯅꯦ ꯑꯗꯣ ꯀ꯭ꯂꯥꯁ 9 10 ꯊꯥꯔꯛꯄꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯇ ꯈꯤꯇꯪ ꯄꯨꯛꯅꯤꯡ ꯆꯪꯕ ꯇꯧꯈꯤꯕꯗꯒꯤ ꯂꯥꯏꯔꯤꯛ ꯇꯝꯅ ꯇꯝꯅ ꯍꯣꯠꯅꯔꯦ ꯑꯗꯒꯤ ꯑꯩ ꯌꯨꯝꯁꯨ ꯈꯔ ꯉꯟꯅ ꯄꯥꯟꯖꯈ꯭ꯔꯦ ꯑꯗꯨꯗ ꯑꯩ ꯀ꯭ꯂꯥꯁ 11 12 ꯀꯥꯔꯛꯄꯗ ꯑꯗꯥꯏꯗ ꯑꯗꯨꯝ ꯑꯉꯥꯡꯒꯤ ꯁ꯭ꯇꯦꯖꯇꯣ ꯂꯥꯟꯈ꯭ꯔꯕꯅꯤꯅ ꯆꯍꯤ ꯍꯦꯟꯗꯣꯛꯈ꯭ꯔꯕꯅꯤꯅ ꯑꯗꯨꯒ ꯕꯥꯜ ꯚꯕꯜꯗ ꯌꯥꯝ ꯀꯨꯏꯅ ꯂꯩꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯑꯩ ꯐꯪꯖꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯗꯒꯤ ꯑꯃꯨꯛ ꯂꯥꯛꯆꯔꯒ ꯉꯁꯥꯏ ꯐꯤल्मꯁꯤꯗ ꯑꯃꯨꯛ ꯍꯟꯖꯔꯛꯑꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯐꯤल्मꯁꯤꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯑꯣꯏꯔꯤꯕ ꯁꯣꯁꯥꯏꯇꯤꯁꯤꯗ ꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯥꯐꯨ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯁꯤ ꯀꯔꯝꯕ ꯁꯥꯐꯨꯗꯤ ꯄꯤꯌꯦꯅ ꯂꯧꯕꯤ ꯐꯤल्मꯅ ꯄꯤꯔꯤꯕ ꯁꯥꯐꯨ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯐꯕ ꯐꯤल्म ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯦꯁꯦꯖꯀꯨꯝꯕ ꯑꯣꯏꯕ ꯐꯤल्मꯅ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯤꯔꯤꯕ ꯚꯥꯕꯣꯛꯁꯤꯡꯗ ꯀꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯃꯦꯁꯦꯖꯁꯤꯡ ꯄꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯤल्मꯁꯤꯃ ꯌꯦꯡꯉꯨꯔꯒ ꯐꯤल्मꯁꯤꯗ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯒ ꯆꯥꯕꯅꯤ ꯈꯪꯗꯦ ꯅꯤꯁꯥ ꯆꯥꯕꯅꯤ ꯈꯪꯗꯦ ꯍꯣꯏ ꯂꯥꯁꯀꯤ ꯂꯣꯏꯁꯤꯜꯂꯛꯄ ꯀꯟꯀ꯭ꯂꯨꯖꯟꯗꯕꯨꯗꯤ ꯅꯤꯁꯥ ꯆꯥꯕꯁꯤ ꯗ꯭ꯔꯒ ꯆꯥꯕꯁꯤ ꯐꯠꯇꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣ ꯑꯃꯗꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯊꯤꯝ ꯑꯃꯗꯤ ꯑꯗꯨꯝ ꯐꯤल्मꯁꯤꯒꯤ ꯋꯥꯔꯣꯏꯁꯟꯗꯗꯤ ꯐꯣꯡꯗꯣꯛꯄꯤꯔꯝꯕꯅꯦꯕ ꯑꯗꯣ ꯐꯤल्मꯁꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯐꯤल्मꯒꯤ ꯃꯃꯤꯁꯤ ꯌꯥꯝꯅ ꯐꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯂꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯇ ꯊꯋꯥꯏ ꯌꯥꯝꯅ ꯌꯥꯎꯒꯗꯕ ꯇꯨꯡꯒꯤ ꯌꯨꯝꯕꯤ ꯑꯣꯏꯒꯗꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯁꯥꯏꯠꯇꯗꯤ ꯐꯤल्म ꯌꯦꯡꯕꯁꯤ ꯃꯍꯩ ꯇꯝꯂꯤꯉꯩ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯈꯤꯇꯪ
moigi site na kitang koi effect oiba laigadra na adumaina de site oina thamjagi piningi ba message sing du yam thuna yohanba aduga hoji oiri ba khoi gi manipuri film sida manipuri film na oiri ba khoi gi standard haije batare higher sida isagi khoi observation je kamai lebi isagi mode kamai lebi hoji karam ba thak ta leiri na lobi manipuri films akhoi gi hoji leiri ba manipuri film gi stage hai tare ko sida di akhoi yamna wangba yamna faraba matam haiba ma oire haiba se agi mota thamjaningi matam hojikti isai sana khoi gi Facebook adagi WhatsApp aduga sumnagi khoi gi like kumba live makhan bigo live Instagram masana isana isabu khoi gi talent show tawjaba yaraba khoi gi film gi mami khaktang sunata bida kai haitare khoi hujikanda technology yam chakhalakpagi haitare ko asina khoi gi film gi da khoi gi yamna asauba kaino mane haijaningi yam achwa breakthrough ma oi haijaningi yam nungai je aduga hogalakli ba film nu pamjaba film gi line sida changjaningi ba naun hogalai ba khoi gi naha singse sidadi kari karam message pibini aigi oinadi film da nauna changpa pamliba khoigi hogalakliba khoigi naha singda aikhoigi production gi maikei da gisu aduga film gi site da gisu apunbagi oina khoina makhoida yamna message pijaning ba afaba message hairagadi akhoi film gi line sida khongda ba ihan hana khongda ba pam magadi masasi khoigi discipline masak khangna changhaningi aduga mahak like da mapung phana ko mahaki tamam thokpa lairisi sibau class aigi graduation lama loire aduga ai simagi line lama tamthore engineering bu goire magi any line lama da ko mana satluba matamda masagi kitang wakhalon measure oiba matam adigi haigi khoi gi nauna film gi line sida changuraga hayeng film sida mahakku pambiraktraba matamda mana kangong na regulai kita betul atau pa lain dah su ma hajira su besu janing aroi jadi dukal famu hai besu famning aroi sana su hai rasu kairo mah hek thaba masu tau hai raga su mongon da nungai taba malai kita bani na film gi lain sida hek changge khongda ge na hek asa tor ko mikupta hayeng film da gi potha ba loi raga ai gi hingba ya na bagi lai lama hana ya pir ba loi ra matung da film gi lain sida ai taseng na khong thangjal haningi ada akhoi ngasigi keno sida ngasigi episode sida akhoi wari mayam amadi saning ba mayam am lejari se adu matam se loi select pana akhoi final akhoi gi round haija batare akhoi question si thu na hangaga chena khantha batau dana yam thu na muk akhoi answer si khombirak ba adu gi round du ni thamjai se ai question si thu na hangjarake aduga answer thu na khombiu film actor oibaga film producer oibaga karam bana pambi ai gidi animak pamjai khwai dagi haina da basi kain oida bangangba khwai dagi kijabade amam atheng da satpada ai but lai karimda kide mi phattaba thengna ga drive se ai khwai dagi kijabane khwai dagi pamjaba sound makhon se kai makhon khwai dagi sound pamjaba si violent Madam si akhoi chief minister oirena khalase aduga hojik changsali ba akhoi citizenship amendment bill gi matang da hojik changsali ba se sida chief minister amo ina kari tobini aina chief minister ama hojik kef ki matang da changsili ba sida aina chief minister ama oina leiramagadi aina hoi chinda haijaraga su ngamoina khanbadi tawdabida hojik Delhi da satlaga ai Prime Minister bu isana ikhongna thongna changaga unajaraga aigi leiriba state asida aigi ramdam aduda aina sumaina mayamna tawbiriba akoigi kainosi kep ki bin pass tawgi basi aigi ramdamda mayam punamangna pamdre ai quarter da leibasu ngamdre aigi minister gi mafam jaga chatluba mafam minister MLA singi mayum da makhoi mayam sisu abamuk leiba yadre aduna akoi kai hatare police mayam ngahalaga haigadra akhoi tumina kaidro mafom da changjalaga akhoi mayam si kem saraga lotlaga leire MLA sing mantri sing minister sing amata mayum da leiba yana da dana akhoi
ꯀꯣꯏꯂꯣꯠ ꯂꯣꯠꯂꯒ ꯑꯩꯈꯣꯏ ꯃꯤꯔꯣꯠ ꯇꯧꯅ ꯂꯩꯔꯦ ꯑꯗꯨꯅ ꯀꯦꯐꯀꯤ ꯃꯇꯥꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯕꯤꯟ ꯄꯥꯁ ꯇꯧꯈꯤꯕꯁꯦ ꯌꯥꯝ ꯊꯨꯅ ꯍꯣꯡꯗꯣꯛꯄꯤꯔꯣ ꯑꯩꯁꯨ ꯌꯨꯝꯗ ꯂꯩꯕ ꯌꯥꯗꯗꯅ ꯁꯤꯒꯤ ꯕꯤꯟꯁꯦ ꯍꯟꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯅ ꯑꯩ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯅꯥꯛꯇ ꯑꯩ ꯂꯥꯛꯆꯔꯕꯅꯤ ꯑꯅ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯃꯈꯣꯡ ꯀꯣꯜꯂ ꯍꯥꯏꯖꯔꯨꯒꯅꯤ ꯃꯈꯥ ꯇꯥꯔꯛꯄ ꯀꯣꯏꯁꯟꯗ ꯁꯛ ꯌꯥꯝ ꯐꯖꯔꯒ ꯌꯥꯝ ꯂꯥꯏꯔꯕ ꯑꯗꯨꯒ ꯁꯛ ꯌꯥꯝ ꯊꯤꯔꯒ ꯁꯦꯜ ꯌꯥꯝ ꯄꯥꯏꯕ ꯑꯅꯤꯁꯤ ꯀꯔꯝꯕꯅ ꯄꯥꯝꯕꯤ ꯁꯛ ꯐꯖꯔꯒ ꯂꯥꯏꯔꯕꯗो ꯑꯗꯨ ꯑꯣꯏꯅ ꯄꯥꯝꯃꯤ ꯏꯁꯥꯒꯤ ꯄꯨꯟꯁꯤꯗ ꯕꯦꯁ ꯇꯧꯕ ꯐꯤल्म ꯑꯃ ꯅꯝꯂꯒꯗꯤ ꯐꯤल्मꯁꯤꯒꯤ ꯃꯃꯤꯡꯁꯦ ꯀꯔꯤ ꯀꯧꯅꯤ ꯊꯨꯅ ꯈꯨꯝꯕꯤꯗꯣꯏꯅꯤꯀꯣ ꯃꯦꯗꯥꯝ ꯐꯤल्मꯁꯤꯒꯤ ꯃꯃꯤꯡꯁꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯗꯨꯒ ꯏꯁꯥꯒꯤ ꯌꯨꯝꯗ ꯂꯩꯕꯤꯔꯤꯕ ꯔꯤꯐ꯭ꯔꯤꯖꯔꯦꯇꯔ ꯍꯥꯏꯖꯕ ꯇꯥꯔꯦ ꯐ꯭ꯔꯤꯖꯁꯦ ꯁꯤꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯨꯏꯅ ꯌꯥꯎꯔꯒ ꯂꯩꯔꯛꯑꯕ ꯄꯣꯠꯁꯦ ꯀꯩ ꯄꯣꯠ ꯐ꯭ꯔꯤꯖꯇ ꯌꯥꯎꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯀꯨꯏꯔꯕ ꯃꯇꯝꯗꯒꯤ ꯌꯥꯎꯔꯒ ꯑꯗꯨꯝ ꯂꯩꯔꯛꯑꯕ ꯀꯨꯏꯔꯕ ꯃꯇꯝꯗꯒꯤ ꯌꯥꯎꯔꯒ ꯂꯩꯔꯛꯑꯕ ꯐ꯭ꯔꯤꯖ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯃꯍꯥꯛꯀꯤ ꯃꯆꯥꯛꯁꯤꯡꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯀꯨꯏꯔꯕꯅꯤ ꯌꯥꯝ ꯐꯖꯕ ꯑꯟꯁꯔꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯀꯥꯎꯕ ꯉꯝꯗꯕ ꯃꯦꯃꯣꯔꯤ ꯑꯃ ꯍꯥꯏꯕꯤꯌꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯀꯥꯎꯗꯕ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁ꯭ꯋꯤꯃꯤꯡ ꯍꯥꯏꯕꯁꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯏꯔꯣꯏꯕ ꯃꯇꯝꯗ ꯑꯩꯍꯥꯛꯁꯤ ꯏꯔꯣꯏꯕ ꯌꯥꯝ ꯀꯜꯂꯦ ꯑꯗꯨ ꯅꯣꯡꯃ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯟ ꯑꯃꯗ ꯏꯔꯣꯏ ꯑꯩꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯏꯔꯣꯏꯔꯤꯉꯩ ꯃꯇꯝꯁꯤ ꯑꯩꯈꯣꯏ ꯈꯣꯡꯁꯤꯗ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏꯒꯤ ꯑꯊꯧꯕ ꯂꯤꯛꯂꯤ ꯃꯆꯦꯠ ꯑꯃꯅ ꯈꯣꯡꯌꯥꯁꯤꯗ ꯂꯩꯕꯥꯛꯇ ꯅꯦꯠꯀꯦ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯇꯪꯈꯥꯏ ꯇꯥꯅ ꯌꯥꯠꯈꯤ ꯑꯗꯨꯒꯤ ꯊꯧꯗꯣꯛꯇꯣ ꯍꯧꯖꯤꯛꯐꯥꯎꯁꯨ ꯅꯤꯡꯁꯤꯡꯕꯗ ꯇꯨ ꯆꯨꯡꯕ ꯐꯥꯎꯋꯦ ꯑꯗꯨꯒ ꯑꯔꯣꯏꯕ ꯉꯁꯤꯒꯤ ꯌꯥꯝ ꯊꯨꯅ ꯍꯪꯉꯒ ꯌꯥꯝ ꯊꯨꯅ ꯈꯨꯝꯕꯒꯤ ꯑꯗꯨꯒꯨꯝꯂꯕ ꯑꯔꯣꯏꯕ ꯀꯣꯏꯁꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯏꯅ ꯉꯪꯕ ꯏꯁꯩꯁꯦ ꯀꯔꯝꯕ ꯏꯁꯩꯅꯣ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯏꯅ ꯉꯪꯕ ꯏꯁꯩꯁꯦ ꯌꯨꯝꯗ ꯂꯩꯕ ꯑꯣꯏꯔꯣ ꯊꯕꯛ ꯆꯠꯊꯣꯛꯄ ꯑꯣꯏꯔꯣ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯏꯅ ꯉꯪꯕ ꯏꯁꯩ ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯅ ꯍꯤꯡꯂꯤꯕꯅꯤ ꯃꯇꯦꯛ ꯑꯃꯇ ꯉꯪꯕꯤꯔꯝꯃꯨ ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯅ ꯍꯤꯡꯂꯤꯕꯅꯤ ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯅ ꯍꯤꯡꯂꯤꯕꯅꯤ ꯑꯩꯒꯤ ꯆꯝꯂꯕꯤ ꯃꯄꯣꯛꯁꯤꯅ ꯀꯔꯝꯅ ꯍꯦꯛꯇ ꯊꯋꯥꯏꯅ ꯂꯩꯔꯤꯉꯩ ꯀꯥꯎꯔꯁꯤꯒꯦ ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯅ ꯍꯤꯡꯂꯤꯕꯅꯤ ꯌꯥꯝ ꯐꯖꯅ ꯁꯛꯄꯤꯔꯦ ꯑꯩꯈꯣꯏꯒꯤ ꯐꯤल्म कुंबदा एक्टिंग तौबदा नतना अदगी डायलॉग तौबदा नतना फिल्म प्रोड्यूसर ओइबदा नतना इसैसु याम फजना खुदोल तंबिरी अदुगा सांगलबा अखोगी कैनोसिदा अखोगी याम चिल्लबा मैडम की शेड्यूल से काइथोपीदुना अखोई टॉम टीवी दा लेंबिरक्तना सिगुंबा अखोगा नजबगी तंजामा पीबी बसे याम नुंगाइजे अदो उसिगी दमता अखोइना lamjingba group की lateral company अमो ओइबा chinjak.com अखोगी चिंजाक से अखोगी क्लिक अमदा युम योरपा यारबा अदुगुमबा कंपनी सिगी साइट की हाइबा खुदोल मचा सिमतंग तमजरी थागसरी सानगदबा वारी मखाताना सानगदबा मयाम अमा लेजरी मखाताबा एपिसोड सिंगदा मैडम गा पुन्ना अमुक वारी सानबगी तंजादु लौजगे ngasiगी दमक्तदी येंगबिरिबा खोय खिबिक्तगी काइनानबा याथंग निजरी पिनबिरसी